My dear students, welcome to my channel. Angangsha Sargi Ngarangi class ta Taramari Suba para Manipur gi Khunung Jagoi Hariba para Sigi Kabui Jagoi Tangkhul Jagoi Loina Mau Jagoi Amadi Bamboo Dance Hariba para Singje Takba Nainaba Lokre Ngasi Sargi channel Sigi class Hoina Togadoribasina Khamba Thoibi Jagoi page number 89 da Aduna Angangsha Munataro Munayango page number 89 Khamba Thoibi Jagoi Munataro ko angja Khamba Thoibi Jagoi Mitai Singi Lai Haraubada Thaugal Jagoi Ama Waina Sanai Ahanba Maktada question laire Khamba Thoibi Jagoi Karamba Matamda Sage Haina Hangagadina Mitai Singi Lai Haraubada Sayana Kungadaba Gandaiko Adagi Amusho Khamba Thoibi Jagoi Maitai Singi Lai Haraubada Kari Waina Sanabagi Haragadi Thaugal Jagoi Ama Waina Sanayana Kungadaba Yareko Adagi Amusho Maitai Singi Lai Haraubada Thaugal Jagoi Waina Sanabadu Kari Jagoi no ana hangagana Khamba Thoibi Jagoi na Kungadeba Masi Moirangi Khamba Thoibi gi Matau Tamduna Sabanaba Khamba Thoibi gi Jagoi je Kanagi Matau Tamaga Sabano Haragadi Moirangi Khamba Thoibi gi Matau Tamaga Saba Jagoi ni Haina Kungadaba Nupa Nupi Amamamna Natraga Mayamna Punna Sayaba Khamba Thoibi Jagoi je Matau Karamna Sage Haragadi Nupa Nupi Amamamna Ko Nupa Amaga Nupi Amaga Khakna Saraga Juyai Natragana Nupa Mayam Natragana Nupi Mayam Group Oina Saraga Juyai Bako Harise Masi Laiba Ningthau Punsi Nungsangnaba Khunjau Laisaunaba Sao Huang Ngao Huang Naba Amadi Laibak Mara Tapnaba Sabanaba Lai Harau Bagi Matamda Khamba Thoibi Jagoi Sari Bajigi Maram Karigino Ana Hangapa Taragadi Bakumdana Ko Monatau Ko Laibak Ningthau Ko Punsi Nungsang Naba Khunjau Laisau Naba Sao Huang Ngao Huang Naba Amadi Laibak Mara Tapnaba Saba Jagoi ni Haina Kungadaba Ko Laibak Mara Tapnaba Gidamota Saba ni Haina Masida Khamba Sabana Kokta Samjin Sili Pambuamda Tan Pai Khudangda Khuji Popsaubi Si Asangba Ryasam Purit Saikapa Lili Nayan Yali Lai Pariang Si Khamian Satpa Phajom Siali Ningda Ningkham Siali Aduga Khwangda Khwang Siat Lai Ko Khamba Thoibi gi Jagoi Staida Ko Khamba Thoibi gi Jagoi Staida Khamba Sabana Karam Karamba dress or Karam Karamba Phiron Siat Ge Chage Haiba Taragadi Sikungadeba Ko Khamba Sabana Kokta Samjin Sili Pambomda Tan Pai Khudangda Khuji Popsaubi Si Asangba Ryasam Purit Saikapa Lili Nayan Yali Lai Pariang Si Khamian Satpa Phajom Siali Ningda Ningkham Siali Aduga Khwangda Khwang Sia Lai Yana Kungadeba Gyantareko Lai Haraubada Khamba Sabana Sialiba Phajomdo Kari Machuno Ana Samaina Tongana Hangaga Jaiko Tongana Hangagana Khamian Satpa Ko Phajom Siali and Hagodeva Khamian Satpa de Koi Kangeko Khamian Apaldo Khamian Apan Kangiko Matang Dayangaze Thoibi Sabina Panek Mapa Naiba Koi Ka Siali Asangba Ryasam Puri Lili Khwangda Sangkrang Tabi Pina Ningjol Kupna Khwang Siat Oi Kuokta Kajiang Lai Upi
adagi uriak siak thiali sam liang pak ta thadai aduga lik nayan khuji khudo ngamjaba sijinayaba ko lai haraubada thoibi sabina karam karamba phiron or karam karamba dress shiat ke ana haragadi sikhungodeba ko thoibi sabina phanek mapa naiba khoi kha seli ko khoi kha setpa khoi thak setpa lai ko lai sabi jingna setliba phanek sina khoi kha setpa ko aduga mau jingna seli jina khoi thak sela ka deba aduna mapa naiba khoi kha seli asangba resam phurit lili khwangda sangkrang tabi phina ningjol kupna khwang siat woi kuokta kajeng lai upi uriak siak thiali sam leng pakta thadai aduga lik nayan khuji khudok ngamjaba sijinai yen haibodeba gyantare ko isai sai khamba thoibigi jagoije karamba kamai toba mawongno haragadi ko isai sai ena ko isai sai maka harakini ko pena na chingba jantra yawi pena khongba khange ko pena khongba khoigi lai haraubada ko khongba pena do yandai ko tapna sing lemna saraga kuana thurakpa jagoini khamba thoibigi jagoije kamai tobna saba khusano hairagadi yandai ko isai sai adagi piana na chingba jantra khonge ade tapna sing lemna jagoije saramgane bako aduga kuana thurakpa jagoini haina khungadeba gyantare ko nija munmuna taw ko masiga loina na tara mari suba para Manipur gi khunung jagoi hariba paraje matang staida loire pakpa aduduna konwai dom khangdaba paro phajana lai phaktoga adagi sana taiba jingji jo munmuna taro mastai staida apta daba gyan ta daba yauragadi khoigi Google Meet ki matamda aduma hangakpa yani hango ko loina na masigi aruba wahigi wahan thoksidi dum larikta yaurabani na dum nasana dum pajaro yare ko angja aruba wahigi wahan dok lere aduga nainaba natra nainaba sinna khungadaba iraga khungadaba amadi lol nainaba hairiba jingje masidi khoigi sidai kano staida YouTube channel staida hairakpa matamdadi noida nungairaroi bako nungairaroi aduduna hana mamangtejo haigre chapter 11 bogidi hana WhatsApp ta study material thagre aduduna chapter 12 gi study material jingje haibadi shantoklaba question answer jingje chapter 12 gi tharage chapter 12 gi tharaga noi hana copy tawro sinto copy tawraga sinto gana patho phado aduga adu sinto pa phado polwara kanda hayang Google Meet adum haira ge ko sigi question answer jingja amu hana dum haira ge ba noina sharan tran sin ba khota yauraga jo matam doida dum correction tawro aduna hojiki oina de study material p3 banina थारक्रिबनिना क्वेश्चन आंसर जिंजा हौजे हाइरकपदा नोइदा ज्ञान ताररोयबको अदुना हाना आइबा ओइना थारागे को गंजा ज्ञान तारे को बासिगा लोइना ना हौजे कोइगी काइनो स्टाइदा सिगी तारागा मरि सुबा पारा मणिपुर गी खुनुंग जगोय हारिबा पाराजे गी ओइना दि लोइरेदना को हारिबा पाराजे लोइरबनिना हौजे खोइगी तारा मंगा सुबा पारागा तारा तरुक सुबा पारागा जिदि सिगी साना पारिबा लाइरिक स्टेदा याउद्रेबको लाइरिक खोइगी अनौबा लाइरिक तदि याउरंगनि को आरिबा साना पारिबा लाइरिक सिदि आरिबा लाइरिकनि अदुना मसिदैदादि याउद्रेको मसिदैदादि दम खोइगी लोल नैनाबा लाइरे लोल नैनाबा पेज नंबर 95 द लोल नैनाबा लाइरे अदुगा पेज नंबर 96 को पेज नंबर 96 दैदा दुम लोइरेबा जानतारे को
아두두나네 시직이 빠라제 따라가 머리 수바 지대이다 로아레 사리오나 아두나 따라 mga 수바 빠라드네 아강자 라리 아리베다디 야로 머로이고 아두부 라리 아노브다디 따라 mga 수바 빠라드디 거기 사이싱메 야롱 거네바 사이싱메 하버디 아마니메 또 야롱 거네바고 아마니메 또 야롱 거니 아두나 아마니메 그때네 좀 거기 라와르 클래스 더기 하우나 좀 따마크라바 하이라크라바 나타니 아두나 아마니메 또 아두디 좀 노이나 사나 좀 빠져로 거나 사나 좀 줌다 좀 빠져로 하나 하이라마니 하이나주 강에거 하나 하이라마니 하나주 칼레 아두나 좀 아마니 디나 사나 빠져로 야래 거강자 아두가 로이나나 거기 kainuaje amani ko andagi laire taraga mga sopara se daduga tara taruk suba para se na khoi gina kaino yaurong gane ba shumlak yaw bane ba ko shumlak tu ju khoi gi english ta hara gana khoi gi multiplication table do ni ko multiplication table do gandai ko aduna dum shumlak tu ju dum hana loina pa multiplication table da hana dum khoi gi lower class ta class 1 2 da gi hauna dum loina ba haira ba ngak ta ne ba ko class 1 2 da gi haira ba ngak ta ne 아두두나 좀 나사나 따라가 망아 수바빠라 아마디 따라 따로 수바빠라 사이식 마약 아마디 거기 숨락도 아두두마디 좀 나사나 빠져로 야래 거도 엉앙자 아두두나 퍼레 나시기 좀 시대이다 시기 마땅 시대이다 좀 로이샬라지고 엉앙자 오케이 all of you thanks